Tongsangdu pairaga Taning ay amta chalo damcha wari chase. Henry noklaga damcha nang kauris tadro somda. Jonina As talebu noi sidi kadai de asang bino su khangde ai mase ukhragum su tawe chindai thogle e mai sai kaina. Tombi chalambadagi lepaga ngaiko asi hairaga manatondu manam suchut namlaga Minam nami minam. Henry na kaino da akhoi se sasan oin ubro mini ne khoi se minam namdradi kari manam namdoino. James mamit mana lauktholaga Kanano ma tung inare Lord Kre. Pitru khoi Henry khoi su tungda koyeng yengi aduga laptakna napi khara lengbadu uvda Sida leire he tumina fase lao. Jonina Ngai khuo mi but ka oiramadi kamai toba. Tongsang noklaga Damcha ay lady sidi kemta wakano. James khoi su tumina fana ba haidna sangsili adubu urina paktharaga leirambadu uvda Imai he nangdi sida kadoriba. urina Aisu diamond khondoine. Muthina Koita taraga leivudu mangaire noi angang pitru nangna. Pitruna Kaino diamond haisya mithai ro. Henry na Toro nang ne ngang thorok pasima pakchabana lore. Jonina Pupulin kaidono kayang walige. Tombina yaudore kuiraroi sumlakpana makhoisu mafamdu yoksilakle laisang aduda changlakpada yamna nganwa mangan ama mamit thagaga leivdu uvda Henry khoi masadu langtaknaba phaurammi uningwana. Tombina Karino aigi ibungo Mahadevana yai huran bala ena haibdu kadai da oe vajanu khangdene huran badi kadai. Johnny lona chiron tauraga Huran bana aikhoi sida leiraga mana huran ba thi leire. tasengvasuni ibungo siva Mahadevna huranba lakani haiva huranba sing adumakni. Tombina khomaga purga laklivasi lin ani khallaga leirivaduda Pitruna changsilaga Ima ai lae. Henry mamittu faina yenglaga Kari ektidu sibo masibo ai gyan tadre kaino. James na Nate masu lin oirajala. Tombina huranba su laktre aigi ibungona paulana tamae nakhoisu chatnaba tawro. Tanjaduda sani khoithoraga Noidi na hangkai leinung phawraga chatlisidi sisigi oire. James khoi Henry khoisu ngakna Noidi mafam sida kamdona. Tompo noklaga Nakhoina tawri mayamdo aikhoina khangoroi sira. Hojikti yaisa Khutta tarani. asi hairaga yaidu yam thuna makhoina lauthoi. Tombina Nathoi manglani yam tuna piro yaido. Sanina Aikhoida singnava yade haibse noi khangdrene. lehoro herosa goodbye. Henry khoi pakhatna tanarai Chen khidore tanasi lao. James na Mamai singche thukai doini. Tongsangna khutlai thuna chongsilaga mamangda thatli. Sani khoidi ngasaidagi tongsangsi mini haina leivni magi fibam sakfamdu mitmangdu uvaduda khangprek khangna laurga yaidu laktana langthoga chenki. Tombiga Pitrugasu lin olaga tanarai. Henry khoi ahumduna madugi khudongchaba lauraga yaidu khunba changsilai lin ama laklaga mayada umsinki amadi makhoina khunwa nanghodre. Henry na Masilinja halagane mabuktai kothokse. James na Madudi tawrisi charawase moina ujringaida. makhoi ahumdu yam thuna lai tungda lin ani amasu inarakli yaidu launava. Makhoi di daw yavdagi mitrangi lambi adu lanthokuna taivangi asengbu lambi da tare. Lin ani duna sumtana rakvada James khoidi mafam amada lotkivadagi thiva khangdre adubu lin ani du lepte adum thiva lambi da laki. Makhoina lambi mayai da lakvada gari amakhak sum thaurakpada yai umbal lin adu makhoina takhaiki gari manungda Lila kanam takre. asumna makhoi su gari du khamaga
ꯀꯨꯝꯊꯔꯛꯄꯗ ꯎꯝꯂꯝꯕ ꯌꯥꯏꯗꯨ ꯑꯣꯊꯣꯛꯂꯒ ꯂꯩꯔꯝꯕꯒꯤ ꯃꯉꯥꯟꯗꯨ ꯎꯔꯦ꯫ ꯑꯦ ꯌꯥꯏꯅꯤꯅꯦ ꯌꯥꯏꯅꯦ ꯆꯦꯟꯁꯤꯜꯂꯣ ꯈꯨꯟꯅꯕ꯫ ꯃꯈꯣꯏ ꯈꯔ ꯆꯦꯟꯁꯤꯜꯂꯛꯄꯗꯒꯤ ꯂꯤꯟ ꯑꯃꯗꯨꯅ ꯑꯃꯨꯛ ꯌꯥꯏ ꯑꯗꯨ ꯎꯝꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯟꯗ ꯆꯠꯂꯤ ꯅꯪꯍꯧꯗꯦ ꯃꯤꯁꯤꯡꯗꯨꯅ ꯅꯨꯡꯅ ꯊꯣꯝꯃꯤ꯫ ꯑꯦ ꯁꯤꯗꯤ ꯀꯝꯗꯧꯅ ꯇꯧꯔꯨꯁꯤꯗꯤ ꯃꯌꯥꯝ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯦꯅꯦ ꯂꯤꯟꯁꯤꯁꯨ ꯁꯤꯗ꯭ꯔꯤꯅꯦ꯫ ꯊꯥꯡ ꯑꯃ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯍꯧꯕꯅꯦ ꯂꯧꯊꯣꯔꯛꯑꯣ ꯂꯦꯟꯈꯥꯏꯁꯦ꯫ ꯃꯈꯣꯏꯅ ꯊꯥꯡ ꯂꯧꯊꯣꯛꯇ꯭ꯔꯤꯉꯩꯗ ꯇꯟꯖꯥ ꯑꯗꯨꯗ ꯄꯤꯛꯇ꯭ꯔꯨꯁꯨ ꯂꯤꯟ ꯄꯨꯔꯥ ꯑꯣꯜꯂꯒ ꯂꯥꯛꯂꯤ꯫ ꯃꯥꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯅ ꯇꯥꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯥ ꯃꯤ ꯑꯣꯟꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ ꯃꯁꯥꯗ ꯇꯦꯟꯁꯟ ꯂꯩꯔꯗꯤ ꯃꯤ ꯍꯦꯛꯇ ꯑꯣꯟꯕ ꯉꯝꯗꯕꯅꯤ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯤ ꯑꯣꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯃꯥꯗꯨ ꯆꯦꯟꯕ ꯉꯝꯗꯅ ꯇꯥꯔꯒ ꯂꯩꯕꯗꯨꯗ ꯄꯤꯛꯇ꯭ꯔꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯃꯥꯅ ꯆꯦꯟꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯄꯗꯨ ꯎꯕꯗ ꯄꯤꯛꯇ꯭ꯔꯨ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯉꯛ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯑꯃꯅ ꯆꯪꯁꯤꯜꯂꯛꯂꯒ ꯊꯥꯡꯅ ꯃꯕꯨꯛꯇ ꯇꯨꯕꯠ ꯀꯛꯈꯤ꯫ ꯄꯤꯛꯇ꯭ꯔꯨ ꯃꯤꯁꯤꯡꯗꯨ ꯃꯁꯛ ꯐꯖꯅ ꯎꯕ ꯉꯝꯂꯝꯗꯦ꯫ ꯂꯤꯟꯗꯨ ꯀꯛꯄꯗꯒꯤ ꯌꯥꯏꯗꯨ ꯂꯧꯊꯣꯛꯂꯒ ꯄꯨꯈꯤꯕꯗꯨ ꯎꯕꯗ ꯄꯤꯛꯇ꯭ꯔꯨ ꯌꯥꯝꯅ ꯆꯥꯛꯅ ꯃꯈ꯭ꯌꯥꯠꯇꯨ ꯆꯤꯛꯂꯒ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯃꯌꯥꯝꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛ ꯅꯣꯛꯇꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯒꯥꯔꯤꯗꯨ ꯍꯦꯛ ꯆꯠꯈꯤꯕ ꯎꯕꯒ ꯄꯤꯛꯇ꯭ꯔꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯄꯥꯅ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯂꯩꯔꯤ ꯅꯥꯀꯟ ꯑꯃꯗꯅ ꯃꯃꯥꯅ ꯃꯁꯨꯡ ꯑꯅꯤ ꯊꯣꯛꯅ ꯇꯥꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯀꯩꯝꯇ ꯇꯧꯕ ꯉꯝꯗ ꯀꯛꯉꯥꯎꯅꯔꯒ ꯀꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯂꯤꯟ ꯃꯌꯥꯝꯗꯨ ꯃꯤ ꯂꯣꯏꯅ ꯑꯣꯜꯂꯛꯂꯦ꯫ ꯄꯤꯛꯇ꯭ꯔꯨ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯑꯩꯅ ꯅꯈꯣꯏꯕꯨ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯃꯄꯥꯅ ꯑꯃꯨꯛ ꯀꯧꯔꯛꯏ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯄꯤꯛꯇ꯭ꯔꯨ꯫ ꯄꯤꯛꯇ꯭ꯔꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯥ꯫ ꯃꯄꯥꯅ ꯅꯨꯡꯉꯥꯏꯇꯅ ꯏꯆꯥꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯧ ꯇꯝꯂꯝꯗꯕꯅ ꯅꯪꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯇꯥꯔꯦ꯫ ꯄꯤꯛꯇ꯭ꯔꯨ ꯀꯞꯂꯒ ꯃꯉꯛꯇꯨ ꯍꯥꯏꯔꯒ ꯅꯠꯇꯦ ꯄꯥ ꯃꯗꯨ ꯇꯧꯒꯅꯣ ꯄꯥ꯫ ꯑꯗꯨꯕꯨꯅꯦ ꯄꯤꯛꯇ꯭ꯔꯨ ꯑꯩꯈꯣꯏꯒꯤ ꯂꯃꯟꯗꯤ ꯅꯪꯅ ꯁꯤꯡꯂꯛꯎꯀꯣ꯫ ꯄꯥ ꯑꯩ ꯃꯈꯣꯏꯒꯤ ꯃꯁꯛ ꯐꯖꯅ ꯎꯍꯧꯗꯦ ꯄꯥꯗꯒꯤ ꯌꯦꯡꯒꯦ꯫ ꯑꯗꯨꯗꯤ ꯏꯄꯥꯒꯤ ꯃꯤꯠꯁꯦ ꯐꯥꯛꯇꯣꯛꯑꯁꯦ ꯑꯗꯨꯒ ꯖꯦꯔꯣꯛꯁ ꯀꯥꯞꯄꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯨ ꯐꯥꯛꯇꯣꯛꯑꯒ ꯊ꯭ꯔꯦꯛ ꯂꯥꯎꯅ ꯀꯥꯞꯊꯣꯛꯑꯒ ꯄꯤꯛꯇ꯭ꯔꯨ ꯃꯁꯛꯁꯤꯡꯗꯨ ꯂꯣꯏꯅ ꯎꯔꯛꯏ꯫ ꯃꯌꯥ ꯆꯤꯛꯂꯒ ꯑꯩ ꯃꯈꯣꯏꯕꯨ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯩ ꯊꯥꯔꯣꯏꯌꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯨꯊꯤ ꯈꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯄꯤꯛꯇ꯭ꯔꯨ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯣꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ꯫ ꯇꯣꯔꯣ꯫ ꯄꯤꯛꯇ꯭ꯔꯨ ꯁꯥꯎꯅꯤꯡꯕꯒꯤ ꯀꯟꯊꯤꯒ ꯅꯨꯡꯉꯥꯏꯇꯕꯒ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯊꯋꯥꯏꯅ ꯅꯨꯡꯉꯥꯏꯇꯕꯒ ꯇꯣꯔꯣ ꯀꯥꯏꯅ ꯀꯔꯤ ꯃꯔꯤꯔꯥ꯫ ꯇꯣꯝꯕꯤꯅ ꯍꯩ ꯅꯠꯇꯦꯅꯦꯍꯦ ꯑꯩꯗꯤ ꯆꯨꯝꯅ ꯀꯧꯕꯅꯤꯅꯦ ꯅꯪꯅ ꯁꯝ ꯐꯥꯔꯤꯗꯨꯗꯤ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯁꯥꯎꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯊꯥꯖꯤꯜꯂꯤ꯫ ꯅꯊꯧ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯄꯨꯝꯅꯃꯛ ꯀꯥꯏꯅꯍꯜꯂꯤꯁꯦ ꯅꯪꯅꯅꯦ ꯅꯪꯅ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯈꯣꯏꯕꯨ ꯄꯨꯔꯝꯗ꯭ꯔꯕꯗꯤ ꯇꯧꯔꯝꯃꯣꯏꯌꯦ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯕꯨ ꯄꯨꯔꯒ ꯂꯥꯛꯑꯦ ꯍꯨꯔꯥꯟꯕ ꯊꯤꯅꯤ ꯍꯥꯏꯅ꯫ ꯇꯣꯡꯁꯥꯡꯁꯨ ꯅꯥꯀꯟꯗꯒꯤ ꯏꯇꯥ ꯇꯣꯔꯣ꯫ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯅꯄꯥꯒꯤ ꯇꯣꯔꯣꯔꯥ ꯍꯥ ꯅꯣꯏꯁꯦ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯩꯔꯥ꯫ ꯇꯣꯡꯁꯥꯡꯅ ꯅꯠꯇꯦ ꯅꯠꯇꯦ ꯄꯤꯛꯇ꯭ꯔꯨ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯎꯔꯤꯁꯨ ꯆꯪꯁꯤꯜꯂꯛꯑꯒ ꯁꯛ ꯐꯖꯕꯤ ꯁꯝꯁꯨ ꯈꯣꯏꯗꯕꯤ꯫ ꯄꯤꯛꯇ꯭ꯔꯨ ꯎꯔꯤꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯛꯏ ꯑꯗꯨ ꯎꯕꯗ ꯎꯔꯤꯗꯨ ꯀꯤꯗꯅ ꯉꯥꯏꯈꯨꯋꯣ ꯑꯩꯗꯤ ꯅꯪꯅ ꯇꯣꯔꯣ ꯀꯧꯕ ꯁꯥꯎꯕꯗꯨꯗ ꯐꯖꯩ ꯍꯥꯏꯕꯅꯦ꯫ ꯇꯣꯝꯕꯤꯅ ꯄꯤꯛꯇ꯭ꯔꯨ ꯅꯪ ꯆꯠꯂꯣ ꯅꯪꯒꯤ ꯅꯇꯥ ꯉꯥꯆꯛꯇꯨ ꯀꯧꯔꯒ ꯑꯩꯁꯨ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯍꯜꯂꯒꯦ꯫ ꯃꯇꯝ ꯑꯃ ꯅꯪꯅ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯑꯣ ꯍꯜꯂꯒꯦ꯫ ꯎꯔꯤꯅ ꯉꯥꯏꯈꯣ ꯂꯤꯟ ꯅꯪ ꯑꯩꯒꯤ ꯄꯥꯕ ꯄꯤꯔꯝꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯇꯣꯝꯕꯤ ꯅꯨꯡꯁꯤꯅ ꯎꯔꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯔꯒ ꯅꯈꯣꯏ ꯄꯥꯕꯗꯣ ꯌꯨꯝꯗ ꯍꯟꯈ꯭ꯔꯕꯅꯤ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯥꯔꯒ ꯑꯐꯕ ꯑꯣꯏꯌꯨꯀꯣ ꯑꯩꯅ ꯕꯣꯔ ꯄꯤꯔꯕꯅꯤ꯫ ꯎꯔꯤꯅ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯣꯏꯗꯣꯏꯅꯤ꯫ ꯏꯃꯩ ꯀꯩꯗꯧꯔꯦꯕ ꯅꯪ꯫ ꯄꯤꯛꯇ꯭ꯔꯨ ꯀꯞꯂꯒ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯀꯣꯛꯆꯥꯛꯄ ꯂꯤꯟ ꯅꯪ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯁꯤꯃꯗꯤ ꯈꯪꯉꯣ ꯅꯪꯅ꯫ ꯇꯣꯡꯁꯥꯡꯅ ꯏꯇꯥ ꯑꯩꯒꯤꯁꯨ ꯙꯝꯆꯥ ꯃꯥꯡꯈ꯭ꯔꯦ꯫ ꯄꯤꯛꯇ꯭ꯔꯨ ꯃꯄꯥ ꯃꯃꯥꯕꯨ ꯀꯣꯜꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ꯫ ꯏꯃꯥ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯇꯥꯟꯅꯔꯤꯗꯨꯕꯨ ꯍꯥꯏꯌꯨ ꯏꯃꯥ꯫
ꯇꯣꯡꯁꯥꯡꯅ ꯆꯠꯂꯁꯤ ꯏꯇꯥ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯔꯣꯏꯌꯦ ꯇꯣꯝꯕꯤꯅ ꯑꯩ ꯆꯠꯂꯒꯦ ꯄꯤꯛꯇ꯭ꯔꯨꯅ ꯅꯪꯅ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯍꯥ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯤ ꯀꯗꯥꯏ ꯇꯣꯝꯕꯤꯅ ꯄꯤꯛꯇ꯭ꯔꯨ ꯑꯩꯕꯨ ꯈꯥꯝꯂꯅꯨ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯄꯥꯋꯔ ꯈꯔ ꯂꯧꯔꯒ ꯂꯥꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯍꯦꯟꯔꯤ ꯑꯃꯗꯤ ꯖꯦꯝꯁ ꯏꯃꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯇꯥꯟꯅꯔꯛꯇ꯭ꯔꯕ ꯑꯝꯇ ꯌꯦꯡꯉꯨ ꯉꯁꯤ ꯑꯩꯈꯣꯏ ꯁꯦꯝꯗꯧꯕ ꯈꯤꯇꯪ ꯉꯥꯏꯌꯦ ꯖꯦꯝꯁꯅ ꯇꯥꯟꯅꯔꯛꯇ꯭ꯔꯦ ꯀꯗꯥꯏꯅꯣ ꯌꯥꯏꯗꯨꯕꯨ ꯖꯣꯅꯤ ꯃꯌꯥ ꯑꯆꯧꯕꯗꯨ ꯍꯤꯒꯠꯂꯒ ꯑꯆꯥꯄꯣꯠ ꯈꯔ ꯊꯣꯛꯍꯟꯁꯦ ꯍꯦꯟꯔꯤꯅ ꯂꯨꯈꯝꯗ ꯊꯥꯔꯒ ꯃꯤꯅꯥꯏꯁꯤꯗꯤ ꯑꯃꯨꯛ ꯍꯧꯔꯕ ꯍꯥ ꯕꯨꯠ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯅꯕ꯭ꯔꯥ ꯇꯞꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯖꯦꯝꯁꯅ ꯑꯁ ꯅꯣꯏꯁꯤꯗꯤ ꯇꯜꯂꯦꯍꯦ ꯄꯨꯄꯨ ꯑꯃꯨꯛ ꯊꯣꯔꯛꯑꯅꯤꯌꯦ ꯌꯥꯝ ꯀꯟꯅ ꯂꯥꯡꯒꯅꯨ ꯌꯥꯏꯗꯨ ꯄꯨꯊꯣꯛꯂꯒ ꯍꯋꯥꯏ ꯃꯔꯨ ꯈꯔ ꯊꯣꯔꯛꯑꯣ ꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯊꯣꯔꯛꯇꯦ ꯖꯣꯅꯤꯅ ꯀꯩꯅꯣ ꯊꯣꯔꯛꯇ꯭ꯔꯤꯁꯦ ꯀꯧꯕ ꯁꯣꯏꯔꯖꯥꯠꯂꯣ ꯍꯦꯟꯔꯤꯅ ꯍꯦ ꯌꯥꯏ ꯅꯅꯥꯗꯣ ꯄꯪꯂꯕ꯭ꯔꯥ ꯑꯆꯥꯄꯣꯠ ꯈꯔ ꯊꯣꯔꯛꯑꯣ ꯖꯦꯝꯁꯅ ꯃꯁꯤꯗꯤ ꯊꯣꯛꯑꯣꯗ ꯌꯥꯕ ꯌꯥꯏꯗꯨ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯍꯦꯟꯔꯤ ꯁꯥꯎꯅꯤꯡꯅ ꯆꯤꯟꯒ ꯊꯤꯡꯉꯦ ꯁꯤꯗꯤ ꯀꯩ ꯀꯥꯟꯗꯣꯔꯤꯒꯦ ꯂꯥꯛꯇꯅ ꯍꯦꯛ ꯂꯪꯊꯣꯛꯈꯤꯕꯕꯨ ꯖꯦꯝꯁꯅ ꯉꯥꯎꯔꯕ ꯅꯤꯄꯥ ꯅꯪ ꯃꯁꯤ ꯑꯇꯥꯡꯕ ꯄꯣꯠꯅꯤꯅꯦ ꯃꯁꯤ ꯌꯣꯜꯂꯒ ꯌꯦꯡꯉꯣ ꯃꯈꯣꯏꯁꯨ ꯌꯣꯟꯕꯒꯤ ꯔꯥꯒꯗ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯂꯩꯔꯤ ꯖꯦꯝꯁꯅ ꯅꯠꯇꯦꯅꯦ ꯑꯇꯩ ꯂꯥꯏꯔꯤ ꯁꯅꯤ ꯈꯣꯏꯗꯣ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯖꯥꯠꯅꯣ ꯍꯦꯟꯔꯤꯅ ꯈꯪꯗꯦ ꯁꯤꯔꯝꯗꯣꯏꯖꯥꯠꯂꯥ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛꯇꯪꯗ ꯒ꯭ꯌꯥꯟꯒ ꯇꯥꯈꯤꯗ꯭ꯔꯦ ꯖꯣꯅꯤꯅ ꯅꯨꯡꯉꯥꯏꯇꯤꯌꯦ ꯌꯦꯡꯂꯨꯁꯤꯔꯣ ꯍꯦꯟꯔꯤꯅ ꯅꯣꯡꯉꯥꯜꯂꯛꯇꯣꯔꯦꯍꯦ ꯃꯈꯣꯏꯁꯨ ꯁꯣꯏꯗꯅ ꯍꯜꯂꯛꯑꯃꯅꯤꯌꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤꯔꯝꯃꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯑꯃꯨꯛ ꯃꯤꯠꯈꯨ ꯈꯣꯏꯗ ꯆꯠꯇ꯭ꯔꯦ ꯇꯣꯡꯁꯥꯡꯒ ꯂꯣꯏꯅꯔꯒ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯉꯟꯕꯗꯗꯤ ꯊꯣꯛꯄ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯛꯇ꯭ꯔꯨ ꯃꯇꯣꯝꯇ ꯂꯩꯕ ꯇꯟꯗꯅ ꯃꯥꯒꯤ ꯃꯇꯥ ꯉꯥꯆꯛꯄꯨ ꯊꯤꯕ ꯂꯥꯛꯏ ꯏꯇꯥ ꯉꯥꯆꯛ ꯇꯥꯕ꯭ꯔꯣ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯀꯩꯗꯧꯕꯅꯣ ꯅꯪ ꯁꯤꯗ ꯂꯥꯛꯏꯕꯁꯦ ꯑꯩꯕꯨ ꯃꯤꯔꯥꯏꯔꯒ ꯅꯪ ꯇꯨꯃꯤꯟꯅ ꯆꯠꯈꯤꯕ ꯉꯝꯕ ꯅꯠꯇ꯭ꯔꯥ ꯄꯤꯛꯇ꯭ꯔꯨꯁꯨ ꯅꯨꯡꯉꯥꯏꯇꯅ ꯏꯇꯥ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯈꯤꯌꯦ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯂꯤꯟ ꯑꯃ ꯂꯥꯛꯑꯒ ꯑꯩꯕꯨ ꯅꯝꯗꯅ ꯊꯦꯝꯂꯒ ꯄꯨꯕꯅꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯃꯥꯡꯂꯦ ꯑꯩ ꯀꯩꯝꯇ ꯎꯅꯤꯡꯗ꯭ꯔꯦ ꯑꯩ ꯀꯔꯤꯝꯇ ꯀꯜꯂꯛꯇ꯭ꯔꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯃꯥꯅ ꯀꯞꯄꯗꯨ ꯎꯕꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯒꯤ ꯏꯃꯥ ꯈꯣꯏꯕꯨ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯥꯠꯈ꯭ꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯉꯥꯆꯛꯅ ꯀꯔꯤ ꯀꯝꯗꯧꯅ ꯀꯅꯥꯅ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠꯇꯨ ꯃꯈꯨꯠꯅ ꯆꯤꯡꯊꯣꯛꯂꯒ ꯐꯥꯛꯇꯣꯛꯑꯒ ꯌꯦꯡꯍꯜꯂꯤ ꯌꯦꯡꯉꯣ ꯑꯩꯅ ꯑꯩꯈꯣꯏ ꯄꯥꯒꯤ ꯃꯤꯠꯇꯒꯤ ꯖꯦꯔꯣꯛꯁ ꯇꯧꯍꯧꯕꯅꯦ ꯉꯥꯆꯛꯇꯤ ꯃꯅꯝ ꯅꯝꯂꯒ ꯂꯩꯐꯝ ꯈꯪꯕ ꯉꯝꯕꯒꯤ ꯎꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯌꯥꯎꯏ ꯃꯥꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯌꯦꯡꯕꯗ ꯃꯁꯤ ꯏꯝꯐꯥꯜꯗ ꯂꯩꯅꯦ ꯑꯩ ꯍꯥꯏꯒꯦ ꯅꯪ ꯁꯨꯃꯥꯏꯅ ꯆꯠꯂꯣ ꯃꯐꯝꯗꯨꯗ ꯉꯥꯆꯛꯅ ꯄꯨꯝꯅꯃꯛ ꯇꯥꯛꯂꯝꯃꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯥꯅ ꯆꯠꯇꯧꯕ ꯂꯩꯗꯧꯕ ꯃꯐꯝ ꯄꯨꯝꯅꯃꯛ ꯃꯁꯤꯗ ꯅꯠꯇꯅ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤ ꯆꯥꯛꯆꯥ ꯌꯨꯊꯛꯀꯤ ꯊꯣꯡꯕ ꯊꯥꯛꯄꯁꯨ ꯉꯝꯅꯕ ꯃꯉꯥꯜ ꯄꯤꯕꯤꯕꯇ ꯅꯠꯇꯅ ꯂꯝꯕꯤꯁꯨ ꯇꯥꯛꯄꯤꯔꯤ ꯑꯩꯕꯨ ꯃꯤꯒꯤ ꯃꯤꯅꯥꯏ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯅꯕꯅꯦ ꯊꯥꯒꯠꯆꯔꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯑꯩ ꯆꯠꯂꯒꯦ ꯅꯪꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯎꯀꯣ ꯄꯤꯛꯇ꯭ꯔꯨꯁꯨ ꯉꯥꯆꯛꯅ ꯇꯥꯛꯂꯛꯄ ꯃꯐꯝ ꯑꯃꯗꯤ ꯆꯠꯅꯕꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯪꯕꯗꯒꯤ ꯃꯀꯣꯛꯇꯨ ꯈꯪꯕ ꯍꯦꯟꯃꯟꯕꯒꯤ ꯆꯥꯡ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯨꯝꯕꯅ ꯂꯣꯏꯔꯦ ꯑꯩꯒꯤ ꯀꯣꯛꯁꯦ ꯌꯥꯗ꯭ꯔꯦ ꯈꯪꯕ ꯍꯦꯟꯃꯟꯗꯅ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃꯈꯛꯀꯤ ꯒꯥꯔꯤꯗ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯔꯛꯏ ꯁꯨꯝ ꯐꯝꯃꯤꯟꯅꯕꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯋꯥꯔꯨꯅꯤ ꯆꯠꯁꯤ ꯑꯩꯒ ꯄꯨꯟꯅ ꯏꯃꯨꯡꯁꯦ ꯌꯥꯝ ꯐꯕꯅꯤ ꯃꯈꯣꯏꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯤꯁꯨ ꯋꯥꯠꯂꯒ ꯂꯩꯔꯤꯕꯅꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯌꯥꯔꯝꯃꯤ ꯃꯔꯝꯗꯤ ꯅꯨꯄꯥꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯉꯁꯥꯏꯅ ꯈꯪꯂꯒ ꯄꯨꯝꯅꯃꯛꯁꯤ ꯇꯧꯔꯤꯕꯅꯤ ꯄꯤꯛꯇ꯭ꯔꯨ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯏꯃꯥ ꯈꯣꯏ ꯍꯥꯠꯄ ꯃꯤꯁꯤꯡꯗꯨ ꯃꯤꯠꯁꯤꯗ ꯖꯦꯔꯣꯛꯁ ꯇꯧꯔꯒ ꯊꯝꯈꯤꯕꯗꯨꯁꯨ ꯂꯣꯏꯅ ꯃꯝꯁꯤꯜꯂꯛꯑꯦ ꯎꯁꯤꯜꯂꯛꯇ꯭ꯔꯦ ꯑꯥꯏ ꯗ꯭ꯔꯣꯞ ꯈꯔ ꯍꯥꯞꯄꯗꯤ ꯐꯗꯧꯅꯤ ꯇꯧꯔꯤꯁꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯌꯧꯁꯤꯜꯂꯛꯂꯦ ꯄꯤꯛꯇ꯭ꯔꯨ ꯑꯃꯗꯤ ꯃꯨꯅꯥꯟ ꯀꯨꯝꯊꯔꯒ ꯆꯪꯉꯛꯏ ꯏꯃꯨꯡꯗꯨ ꯌꯥꯝꯅꯁꯨ ꯆꯥꯎꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ ꯐꯖꯩ
ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯗꯦꯀꯣꯔꯦꯁꯟ ꯀꯌꯥ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯁꯦꯝꯂꯤ꯫ ꯄꯤꯛꯇ꯭ꯔꯨ ꯃꯆꯤꯟꯗ ꯅꯤꯡꯊꯧꯒꯤ ꯌꯨꯝꯒ ꯑꯣꯏꯔꯕ ꯖꯥꯠꯂꯅꯤ ꯁꯤꯕꯣ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯃꯨꯅꯥꯅ ꯂꯩꯃ ꯀꯧꯔꯒ ꯂꯥꯛꯂꯤ꯫ ꯁꯤꯗ ꯂꯩꯔꯤꯗꯨ ꯏꯅꯝꯕꯦꯝꯃ, ꯌꯥꯝꯅꯁꯨ ꯏꯪꯖꯩ ꯇꯞꯆꯩ ꯑꯉꯥꯡ ꯑꯁꯦ꯫ ꯗꯦꯕꯔꯥꯅꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯌꯦꯡꯊꯔꯛꯏ꯫ ꯐꯤꯖꯦꯠ ꯆꯛꯆꯥ ꯈꯔ ꯂꯨꯕ ꯋꯥꯠꯄꯗꯨ ꯎꯕꯗ, ꯇꯥꯃꯨꯅꯥꯟ, ꯃꯁꯤꯕꯨ ꯐꯤꯕꯝꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ, ꯃꯥꯅ ꯊꯣꯡꯕ ꯆꯥꯛꯀ ꯆꯥꯗꯧ ꯇꯜꯂꯦ꯫ ꯂꯩꯃꯅ ꯌꯦꯡꯕꯗ ꯈꯔꯗꯤ ꯑꯣꯠ ꯇꯥꯔꯦ, ꯑꯗꯣ ꯁꯤꯗ ꯂꯩꯔꯒ ꯃꯔꯥꯏꯅ ꯍꯩꯖꯔꯛꯀꯅꯤꯗ, ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯊꯣꯏꯕꯤ, ꯅꯣꯏꯒꯤ ꯐꯤꯔꯣꯟ ꯆꯥꯛꯂꯣꯟ ꯈꯔ ꯄꯤꯌꯨ ꯃꯉꯣꯟꯗ꯫ ꯄꯤꯛꯇ꯭ꯔꯨ ꯉꯁꯥꯏꯈꯩ ꯎꯔꯨꯗꯦ ꯑꯍꯥꯟꯕꯗ ꯂꯩꯃꯕꯨ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯃꯃꯤꯠꯇ ꯃꯁꯤ ꯃꯔꯥꯡ ꯀꯌꯥ ꯎꯔꯛꯂꯤ꯫ ꯌꯥꯏꯁꯤꯗꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯈ꯭ꯔꯦ, ꯀꯃꯥꯏ ꯇꯧꯅꯤ? ꯑꯁꯤꯒꯤ ꯋꯥꯍꯩꯁꯤ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯅ ꯇꯥꯔꯛꯂꯤ꯫ ꯇꯥꯂꯛꯇꯨꯗ ꯑꯆꯧꯁꯨ ꯊꯣꯔꯛꯂꯒ, ꯑꯁꯤꯔ ꯃꯨꯅꯥ, ꯅꯪꯅ ꯍꯥꯏꯕꯗꯣ? ꯐꯔꯦ ꯐꯔꯦ ꯏꯕꯦꯝꯃ, ꯅꯪꯒ ꯐꯖꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯣ꯫ ꯃꯨꯅꯥꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯈꯨꯝꯃꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ, ꯑꯗꯨꯕꯨ ꯄꯤꯛꯇ꯭ꯔꯨ ꯇꯔꯪ ꯑꯃꯗ ꯇꯥꯎꯔꯤꯉꯩ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯃꯨꯅꯥꯅ, ꯄꯤꯛꯇ꯭ꯔꯨ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ ꯅꯪ? ꯄꯤꯛꯇ꯭ꯔꯨꯅ, ꯍꯥ, ꯍꯣꯏ ꯕꯕꯥ꯫ ꯂꯩꯃꯅ, ꯃꯨꯅꯥꯟ, ꯃꯥꯒꯤ ꯊꯕꯛ ꯂꯩꯐꯝ ꯃꯐꯝꯁꯤꯡꯗꯣ ꯅꯪꯅ ꯈꯔ ꯇꯥꯛꯄꯤꯔꯣ꯫ ꯑꯁꯨꯝꯅ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯐꯝꯗꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯀꯗꯥꯏꯗ ꯀꯔꯤ ꯂꯩ ꯍꯥꯏꯅ ꯌꯦꯡꯂꯤ꯫ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠꯇꯨ ꯀꯟꯅ ꯎꯏꯁꯤꯜꯂꯒ, ꯁꯤꯗꯤ ꯑꯥꯏ ꯗ꯭ꯔꯣꯞ ꯑꯃ ꯁꯤꯖꯤꯟꯅꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ, ꯖꯦꯔꯣꯛꯁ ꯀꯥꯞꯈꯤꯕꯁꯦ ꯂꯣꯏꯅ ꯃꯁꯤ ꯃꯔꯥꯡ ꯑꯣꯏꯔꯦ, ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯗꯨꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣꯅꯦ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯤꯛꯇ꯭ꯔꯨ ꯃꯨꯅꯥꯟꯒ ꯂꯣꯏꯅꯅ ꯊꯣꯡꯕ ꯊꯥꯛꯄ ꯄꯨꯝꯅꯃꯛ ꯇꯧꯔꯝꯃꯤ꯫ ꯄꯤꯛꯇ꯭ꯔꯨ ꯈꯪꯗꯕ ꯀꯌꯥꯁꯨ ꯃꯨꯅꯥꯅ ꯇꯥꯛꯄꯤꯗꯨꯅ, ꯃꯨꯅꯥꯅ, ꯏꯕꯦꯝꯃ, ꯆꯥꯛ ꯆꯥꯅꯕ ꯀꯧꯊꯣꯔꯛꯑꯣ, ꯆꯠꯂꯣ꯫ ꯄꯤꯛꯇ꯭ꯔꯨꯅ, ꯇꯥꯃꯨꯅꯥꯟ, ꯑꯩꯗꯤ ꯈꯪꯗꯤꯌꯦ, ꯇꯥꯃꯨꯅꯥꯟꯅ ꯀꯧꯊꯣꯛꯄꯤꯔꯛꯑꯣ꯫ ꯃꯨꯅꯥꯅ ꯆꯠꯈ꯭ꯔꯤꯉꯩꯗ ꯄꯤꯛꯇ꯭ꯔꯨꯅ ꯆꯥꯅꯕꯁꯤꯡꯗꯨ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯆꯥꯅꯕꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯂꯤ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯨꯊꯣꯔꯛꯏ꯫ ꯃꯥ ꯎꯕꯗ ꯈꯣꯟ ꯀꯜꯂꯞꯅ, ꯀꯅꯥꯅꯣ ꯁꯤꯅ ꯑꯃꯨꯛ? ꯂꯩꯃꯅ, ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕꯅꯦ, ꯃꯤ ꯋꯥꯠꯄꯒꯤ ꯑꯩꯅ ꯄꯨꯔꯛꯄꯅꯦ꯫ ꯅ꯭ꯌꯨꯇꯟ ꯌꯥꯝ ꯍꯩꯅꯗꯅ, ꯃꯁꯤꯕꯨ ꯆꯥꯛ ꯏꯁꯤꯡꯒ ꯊꯣꯡꯍꯜꯂꯤꯁꯦ ꯀꯩꯗꯧꯔꯤꯅꯣ? ꯃꯀꯣꯛꯁꯤꯅ ꯁꯪꯕꯥꯏꯃꯨꯛ ꯆꯥꯎꯔꯒ, ꯀꯔꯤꯅꯣ ꯅꯣꯏꯅ ꯈꯜꯂꯤꯁꯦ? ꯌꯦꯀ꯭ꯔꯤꯁꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯅꯪꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯈꯣꯏꯅ ꯆꯩꯕꯗꯨꯗ ꯂꯨꯛꯊꯔꯒ ꯂꯩ꯫ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯂꯤ꯫ ꯂꯩꯃꯅ, ꯌꯥꯏꯃ, ꯉꯁꯤꯗꯤ ꯄꯥꯡꯅ ꯆꯥꯅꯕ ꯆꯥꯔꯣ, ꯀꯩꯗꯧꯔꯒꯦ? ꯉꯁꯤꯗ ꯂꯥꯛꯄꯅꯦ꯫ ꯅ꯭ꯌꯨꯇꯟ ꯁꯥꯎꯅ ꯑꯦꯟꯁꯥꯡꯒꯗꯨ ꯂꯥꯛꯇꯅ ꯂꯪꯈꯤ꯫ ꯑꯩ ꯁꯨꯝꯕ ꯃꯤꯅ ꯊꯣꯡ ꯊꯥꯛꯄꯁꯦ ꯆꯥꯗꯧꯕ ꯃꯤ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯈꯤ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯇꯤꯉꯛ ꯇꯤꯉꯛ ꯌꯦꯡꯉꯒ ꯂꯩꯍꯧꯏ꯫ ꯑꯆꯧꯅ, ꯃꯁꯤꯗꯤ ꯉꯁꯤꯗ ꯂꯥꯛꯏꯕ ꯑꯉꯥꯡ ꯑꯁꯦ ꯂꯣꯏꯅ ꯃꯀꯣꯛ ꯉꯥꯎꯍꯟꯒꯗꯧꯔꯤꯅꯦ ꯃꯥꯅ꯫ ꯔꯣꯁꯤꯕꯤꯅꯥꯅ, ꯑꯣꯏ, ꯅꯪꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯌꯨꯝꯁꯤꯗ ꯂꯩꯗꯣꯏꯁꯦ? ꯑꯁꯤ ꯍꯥꯏꯔꯒ ꯗꯦꯕꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯑꯍꯤꯡꯗ ꯆꯦꯜꯂꯝꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯗ꯫ ꯇꯁꯦꯡꯕꯁꯨ ꯌꯨꯝꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯂꯥꯛꯄ ꯄꯨꯝꯅꯃꯛ ꯅ꯭ꯌꯨꯇꯟꯒꯤ ꯁꯔꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤ, ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯐꯥꯗꯅ꯫ ꯌꯦꯀ꯭ꯔꯤꯁꯅ, ꯅꯪꯒꯤ ꯃꯤꯡ ꯍꯥꯏꯗ꯭ꯔꯤꯀꯣ? ꯄꯤꯛꯇ꯭ꯔꯨ ꯇꯞꯅ ꯌꯦꯡꯂꯛꯑꯒ, ꯇꯣꯔꯣ, ꯅꯠꯇꯦ, ꯄꯤꯛꯇ꯭ꯔꯨ ꯀꯧꯋꯦ꯫ ꯌꯦꯀ꯭ꯔꯤꯁꯟ ꯅꯣꯛꯂꯒ, ꯑꯩ ꯉꯁꯤꯗꯩ ꯅꯉꯣꯟꯗ ꯇꯣꯔꯣ ꯀꯧꯔꯒꯦ, ꯑꯁꯤꯅ ꯃꯒꯨꯟ ꯑꯃ ꯏꯔꯩ ꯂꯩꯌꯦꯕ꯫ ꯑꯆꯧꯅ, ꯑꯆꯧꯕ, ꯌꯥꯔꯦ, ꯅꯪꯁꯨ ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯒꯅꯦ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ꯫ ꯂꯩꯃꯅ, ꯅꯠꯇꯦꯅꯦ, ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯃꯆꯥꯗꯨꯅ ꯀꯩꯅꯣꯕ, ꯃꯥꯅ ꯁꯨꯇꯤ ꯊꯥꯔꯒ ꯃꯤꯒꯤꯗ ꯆꯠꯂꯤꯅ ꯉꯔꯥꯡ ꯂꯧꯕ ꯆꯠꯂꯨꯕꯗ ꯂꯩꯔꯝꯗꯤꯌꯦ꯫ ꯌꯦꯀ꯭ꯔꯤꯁꯅ, ꯆꯩ ꯐꯖꯅ ꯂꯩꯔꯕꯅꯤ ꯃꯥ, ꯑꯩꯈꯣꯏ ꯌꯥꯏꯃꯅꯁꯨ ꯅꯨꯡꯉꯥꯏꯗꯣꯔꯕꯅꯤ꯫ ꯄꯤꯛꯇ꯭ꯔꯨꯒꯤ ꯁꯦꯠꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯗꯦꯕꯔꯥꯅꯤ ꯑꯃꯗꯤ ꯔꯣꯁꯤꯕꯤꯅꯥ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯠꯄ ꯆꯥꯗꯕ ꯗ꯭ꯔꯦꯁ ꯈꯔ ꯄꯤꯔꯝꯃꯤ꯫ ꯔꯣꯁꯤꯕꯤꯅꯥꯅ, ꯑꯣꯏ ꯁꯝꯐꯥꯕꯤ, ꯅꯔꯨꯗꯨ ꯀꯣꯛꯊꯣꯛꯑꯣ ꯑꯃꯨꯛꯇ ꯐꯖꯅ, ꯍꯌꯦꯡꯗꯤ ꯇꯣꯏꯖꯅꯤ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯈꯣꯏ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯌꯥꯝꯗꯨꯅ ꯉꯁꯥꯏꯗꯒꯤ ꯃꯉꯣꯟꯗ ꯉꯥꯡꯈꯤꯕ ꯎꯠꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯍꯧꯖꯤꯛꯇ ꯁꯥꯎꯅꯤꯡꯕꯒꯤ ꯔꯤꯌꯦꯛꯁꯟꯗꯨ ꯐꯨꯗꯣꯛꯔꯛꯑꯒ ꯃꯁꯥꯗꯨ ꯊꯦꯛꯑꯒ ꯃꯔꯩ ꯃꯔꯩ ꯇꯥꯁꯤꯜꯂꯛꯏ꯫
ꯃꯃꯤꯠ ꯃꯅꯥꯒꯗꯨ ꯂꯣꯏꯅ ꯂꯪꯊꯣꯔꯛꯏ꯫ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯑꯃꯠꯇ ꯌꯥꯔꯣꯏ꯫ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤ ꯅꯈꯣꯏ ꯃꯄꯨꯝ ꯃꯄꯨꯝ ꯀꯨꯠ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯁꯤꯟꯒꯅꯤ꯫